Mayam Krumsari at the Navir Impact News Ni, a Rajong Tongbam, Manung Huttna Hariba 360-degree analysis of news and events, the Mayam Butram Nokchari. Thasiki Tarik Taramarida, Koi Urkul District, the Pangto Kiba, Luingai Festival Yaubala Kiba, Naga Student Federation, Hui Nagaland based over Naga Student Federation, NSF High Nakanariba, student body asina body ki milkara Manipudala Aga Masidi, Han Gibagi Lambida, Mantri Puklita, Manpu Police Ki Karana. Check to matamda check to kibamong do makone nuai tabadagi Manipur government the memorandum ama pisan ki aduga hairiba memorandum asi tarik 13 February ki tarik 13 pisan ki bani aduga tarik kulum do ngara numidang phawbasi tarik kulum do phawki no mitarni ki ultimatum pi bani hairiba no mitarni sigi manung da Manipur government na action am lokhat pi haibne dubu garang phawbada thoidok pa action am lokhati haibagi wahau da ngasi ayu pung taruk tagi NSF na Naga inhabited areas hai koi Nagaland maksu hai de Naga inhabited areas ta maduda Manipur se tum yaugi mongdani hai risi hai ribi areas sing asida Manipur ki gari sing budi hai at the same time Meetei na on to ba mapu eba gari sing chatok chin to bada matam kaktana indefinitely ban tawre hai bagi opum phondo khare hai riba indefinite ban asi ki manung jana ngasi nungthil phau bada koi ki Senapati district ki mapum khare da su truck mayam ama charana truck 27 muksi Mokogi so amadi chechana sing ma phajin khibagi thodok lere yamna nuaitaba thodok yamna communal oiba mong da chatharak mong ni habagi wapum tongan ba CSO singdagi political party singdagi mio singdagi langnari ado hari ba issue sigi matang da khana ne gi damakta why NSF is so communal in approach habagi matang da khana ne gi damakta ngasi impact news ki studio election library se joining us tonight on Manung Huttna Manipur University Tribal Student Union mutsu haina su khanari ba union asigi president oibiri ba hanmakta da Bosco Jaiche Kharamni, Bosco Batramokchari, welcome to the show. Appreciate your joining. Also joining us, All Manipur Student Union, Amsugi, Secretary General Oibiriba Manjit Sarang Temni, Manjit Pusu Taramokchari, welcome to the show. Appreciate your joining. Also joining us, Students Union of Kanglai Park, Asambida Sukhaina Kanariba, Organization Sigi, President Oibiriba Jantakumar Kumani, Jantakumar Pusu Taramokchari, welcome to the show. Appreciate your joining too. Ahamba question, open question to all. Why why NSF is so communal in approach? Why they are targeting only Meetei? Makoi problem se Meetei community dara natraga makoi aseng magide mogina press note thadrok matam dadi press note pali basidi Manipur government na tarik kulum de bogi ultimatum asida kem ta tarokta badagi koi ko maridi khongjang se sangsang ani haibani government dane makoi nungai trisi adu community the oina specifically target toroi sida kari haibini why NSF is doing so. Can you do Bosco? Did you Bosco? You carry comment, maybe. Masigi NSF hariba student loop asina hojik jala iba kongjang asi. The same namak hairagadi sumaina communal oihandaba pay. Maramdi Masigi port sida yaramiba port asida kamandogi kanglup aduda. Meetei khak oiramgani haibasu laite maduda community khudingmakki yarambe yai samna harabda tribe su yarambe yai ado thokiba potuna maram oirakanda sumaina kaisu nataba thodok macha adugi damakta sumaina chauthola pasidi afaba khudab nate masigi matang sida aina haijaning badi system se kraidum ashoiba ma lairabra haibase ai ahamada thamjage aduga masigu handle tawbiriba ngasai power paibiriba law paibiriba singinasu makhutta law paisalaga sijinabagi maongda laabra haibagi like Tabadinate. Ado Masida Ainanga, I'm not speaking in any side. Ado I just student Moibagi, I give view though. I'm just expressing that. Okay, Mahiro Emma Hariba approaching community Mali at the same time law enforcing agency when Lariba, police ki Tabak Sizukitang, Hemanba Mali have any excessive oil Mali have of me, Manjitasulak Gentasulak, who's situation said that. NSF की approach करी है ना लोगी communal ने है लोगी बराबर तरह का चुम लगी पेन दबा मगी कहते हैं मधुगी मखान सतर पर खोंजंग ने democratic ओए खोंजंग ने हैवी दूरी बरा करी हैवी नहीं है मंजी तो सिंह ने तमो NSF ना मणिपुर दा लाखी वसी मरोई ना लुंगाई नी और फुल दा function ना मख गया उन्हें बगी थोड़ा मोमो दा लाखी बनी
ꯃꯈꯣꯏꯅ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯏꯝꯐꯥꯜꯒꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯐ꯭ꯔꯤꯁꯀꯤꯡ ꯇꯧꯔꯒ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯅ ꯃꯈꯣꯏꯗ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯇꯧꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯂꯣꯝꯗ unnecessary also design tawraga leiriba state amakakta haitare community amakakta base torakanda maruina Meetei hairiba community sa base torakanda Meetei gi gari sing mainly Meetei na naga taba area da chatpa matamda athingba pigini haiba wafam asi tasengnamak Naga Student Federation gi thangjalakliba khongthang asi maram cha dabra hana khali tasengna Naga Student Federation si we highly respect haitare Naga Student Federation gumba amchauba Nagaland base over dugumba look omakakna community makakta base toga hangjan khongthang si chumdi kalno adu bokoi Nagaland based over student body amani student organization amani adu bo Naga inhabited areas ta Meetei na on tauba mapu oiba gari sing changbada athingba pigani haibagi wafam ni laisi adu matang sai sida Nagaland based over student body amana lock thokhraga koi Manipur gi area maruna Senapati district ki mafam खरदा गारी सो लौसन के ट्रक की चे चांग लौसन के थोंग चथरक बसे मसदरी करी हाइबि निंगे कोई मणिपुरी द तारेबा नागा सिंगनसु ब्लाइंडली नत्रगा एनएसएफ न बो हायरादि एनएसएफ से कोई अपेक्स बॉडी हमने गायना खंजरगा अदुमक मसी एक्सेप्ट तौखिबा अदुमक याउसन बने लौबी गदरा करी हाइबि निंगे जेंदगिदि मसी आई सुम खनबददि हाइतारे मसी मोइदा खिदंग ज्ञान तादब खरा वाट ज्ञान ताब वाट पदौना तौबदौनु तौयदि मतम अमदा कोई Manipur the natti of the ladies. North East is the conflict situation lady area maneva. Manipur Katan not only Manipur Nateva. North East is the ladies, North East in Nagaland Yauribani, Tripura Yauribani, lady conflict situation ladies. Mashidash the Moina have the NSM Naitare, NSM lady Magi Wakalunse. Wakalunse Kitang Moida in Hajabado. The Moida Gianta, what Pagi, Mong and Kanjay. Lady Posi 1958 Haitare, Armed Forces Special 1958 dagi singda hana magi violate toba rape toba adagi mod extortion toba mayam chathadra la abane masigi matung tar beli dadi kuibu kuidri haitare beli dadi aina sum khang ahalam majina sum tanajabada 1980 dagi beli sidadi madugi khongda ba hor khip sai the hangor khiba aduna masi singi chinau jingna singi chongjina masi hana smart tawdana Manipur di sum leiriba North East di situation area ni sida khona si tawra iji masi moi di duty ni haitare duty di yam ka hena ai moida phudana adigi hat kani khot kani hai towi wakhalon torongone ba thajade leiri posi not only Meetei khidana teba odi forces leiriba commando leiriba asana fa leiriba any IRB MR leiri singja odi khoi Meetei khidana te haitare masi the all community khuding maki personal sing yauri bane ba aduna mokoina Meetei khak sum tawgi posidi sum tasengna igi wakhalon de haitare kidang aingonda penseda ba haitare si phauje okay penda ba phauri penda badi loina ma phawi atubu haina penda ba phauna even Nagaland ki chief minister masama nangarang NSF ki missing the chia tharga hairi ba ko decision si maning handongna wafam phongdok leire masina koi communal conflict lak pho yai habagi nungnang ba TR Zeliang Nagaland ki chief minister phongdok palei adu phongdok nang asi ma adum leptana changselei Manipur government gi kari step lakholak page habasu ngai ba leite adum ultimatum pi gre numitare ne gi tare se taroktre haiduna khongjing ji changselei adu changselei ba khongjing mong sidi koi mama gi chahi July August akogi ILP gi haubo matam dasu Bihar da Papu Yadav ki political party no sing bakanguna Manipuri machamata Manipuri means na traga North East ki machamata lam se Bihar se phau chape yaro hedana lakho ki badu gasu iman managum tawi kari habingi Bosco masigi matang sida it's very unfortunate yamna unfortunate oiba yamna masi laibak thiba haiba tare masida ngasai aina haijakhiba communal oibagi port ama changjalak pase any thokpa thodok si natana any mi ani khatnabai so hekta communal oi hanba sumba se yai gai tobidabna phai ado leader oi biriba singna su masi se yam munna khandhabiraga krai phauba public ta sokpa yai haiba se akoina yam munna khandhabagi matam je oirabra na khale akhoi amaga nungsinaba khaktana solution je oigani aduga masida akhoina amaga yengsanaraga lainaragadi kamaina akhoi laibak sida ing tappa natraga chawkhatba development se lakadawribno aduna masigi akhoi gi tungi khanse haragadi masigi lainariba even mi amana pendabagi
फाव सुमाइना तौनरगदी अदे कम्युनिटी लेवल दा होय पाउदसु सुम ताबदा ngसाइगी मणिपुरी नत्रगा मैतै हाइबा सुमाइना पानबसे मसी मसी यामना लाइबाक थीबनी अदुगा मसी ngसाइ आइना हाइजखिबा दुमाइना मुन्ना खनबिरगा स्टेप से हजिक से थियंगजु थियंगना हाई लेवल कैनोसिंगसना अखोइगी मणिपुरदगिसु नागालैंड की डीजीपी लेवल दा वाई सानाय हाइबगिसु ताइ मसिसिना अथुबा मतमदा कई कईनोदो तौब्याबसिंगदो तौरगा मसी पब्लिक दा तंगदु लाइताबा अमा पीस लाहनबदो आई पामजे डीजीपी टू डीजीपी लेवल वारी सानाय लेरे अदुबो एट द सेम टाइम मणिपुर की चीफ सेक्रेटरी नसु ngasi मीडिया की मिसिंग कोरगा फोंदो की वाफम फाव लेरे गरी को मथौ तारगदी लंबी द स्ट्रैंडेड और पल्लग लेरे गाड़ी मयाम से सिक्योरिटी थारगा पुरकपगी वाफम फाव फोंदो की लेरे अदु होजिक पामी बदी मधु की अरेंजमेंट नते होजिक पामी बसी एनएसएफ ना संगसल लेबे अप्रोच से करीगी तौरी बनो मसी तौहंदबा मतुंग दसु अदु मरोइना एनएसएफ ना नागालैंड द बेस तोबा ऑर्गेनाइजेशन अमना लावथोखरगा मणिपुर की नागा इनहेबिटेड एरियास दा तारिबा नागा इचिल नाउसिंगसिना हाइरिबा खोंजंग सिदा यावसलिसे जॉइन तौसलिसे दे आर ऑलरेडी वाखलोन दा तोंगानबा अखोइसे मणिपुर की पार्ट अमा नत्रे हाबगी वाखलोन खनबगिरा लोइनमक जनरलाइज तौद्रगसु करिगिनो ngasi खोंजंग सिदा यावसनबा मानबगी मोंगम तौरिसे मानबे नते यावसलिसे मसिसे यामना इंटरेस्टिंग ओइबा कैनोने पोटने सिदा यावमबसिंगसे आइना खनजबदा मोइसे याम हाइसिंगना नत्रगा खंगना तौबदी ओरमोय कईगुंबा सम रूमर्स नत्रगा कईगुंबा मपान की साफू हाइतारे सुमना तौबसु ओरमबे याय अदो ngasi ngasi mak gari kunthrarongi che chang mulli somewhere in Snapati hariba pot se masi yamna laibak thibani adu yam फजना अखोइगी सेटलमेंट अमा नत्रगा एग्रीमेंट लाइनद्रिबा फावबा अखोइना मसिगुंबा से थोहंदबना फै पब्लिक म्यामनसु नत्रगा एनी संस्थान अमनसु मसिसे फजना भाव तामिनरगा क्राइ फावबा यानबा लैरगे क्राइ फावबा मसि यादबा लैरगे हाइबगी पोट अनि से खनरकांदा एक्शन सिंग से लौरगदी असुंबा स्टेज ता नत्र पोट सिंग से कम्युनल ओइबगी मचाक ओइरा ओइद्राना आइना खल्ले ओके कम्युनल ओइबगी एलिमेंट्स से खरा तहंदबो फै हाबनि तो मतंग से लाक्सनि मंजितैना लाक्सनि से कोई एवरी टाइम मैतै कम्युनिटी से ना एवरी टाइम अफब तौरगसु फतब तौरगसु मैतै आर ऑलवेज बीइंग ब्लेम अमा सुम तौबई ममी सुम ताबा फॉर एग्जांपल हंदक तसु मणिपुर से पुनः लेमिनसे याद कोई अपुनबा फ्यूचर अमगी दमकता पुलब रैली मास रैली अमा चामिनसे हाय मयाम यावबुस यावी यावद्रिङाइदा नोमिनेनी वालेंदगी 48 hours की बन कौशल बसु यावरे चिंगी डिस्ट्रिक्ट दे यावदना बा हाइदुना सुमाय तौदना अफबा थबक तौरपैसु अदुम ब्लेम तौबा नोइ तौरिजे नोगी तोंगान बा अदुनि अदानी हाजंदना करी हाइबनिंग मैतेसा बीइंग ब्लेम एवरी टाइम हंदकिसु मणिपुर पुलिस ना तौरु मणिपुर पुलिस ना तौरिबा कोगी फ्रिस्किंग की मोंग सिदी नॉट ओनली कोई नागालैंड की लाकपा खतनते मणिपुर दा तारबा मी खुदिमंगना गाड़ी थौ मतमदा इवन बॉस्को ना सु गाड़ी थौरस मतमदा फ्रिस्किंग थौ मतमदा बॉस्को दा सु सेम ट्रीटमेंट दुम तौरकनी आइमोन जुम तौरकनी खंगदब मिसिंगददी अदुमाइना अखोई नागालैंड की लाकपा अखोई एनएसएफ की स्टूडेंट्स दसु सेम ट्रीटमेंट फंगरे मखोइना ब्लेम तौरसि पुलिस तनी गवर्नमेंट दा मदुगी चपचाब एक्शन लखर पे हाबने तो होजिकति टारगेट ओना थोगा मैथि दोइन तौसलपने मैथि इज बीइंग ब्लेम्ड एवरी टाइम फॉर एनी रीजन करी हाइबिनिंग also yamna interesting oiba question am khang hai tar national highway number 39 hojikna national highway number 2 ana khang riba imphal dimapur lambi se sahi kya gi wang dege dum hairiba lambi se da koi extortion rape adagi masagi I card phawa yalaga chachariba satra sing bawa koi chingdara kanda fu seiba paisa munba adi officer bawa hatkiba pi ngang jan mangyo thoduk kya lai gra hai tare hairiba lambi se manipur gi onadi amna dangerous oiba lambi makha oi hai tare yam unfortunate oiba thodok kya ama thokre dubu maithaina kaidongwindasu community ama khakta da base rokanda ngasi phawda akoi history da apanba yet papi give laitri haidare we have never intervened to other state in our history haidare akoi gi powari da akoi gi state asigi laizariba mi sing si amna civilized oiba dungma nation ama khaki state ni haidare sigumba state asigi mi sing sina chatpa matamda apanba yet pa sidi हाइरिबा लंबी से अदुकी मतिक पीरे तमो अदुबु ngसाइगी
Naga Student Federation na Manipur Police Commando sing na makhoi gu chatpa khoi gi mayum han bagi lambi da apan ba athing ba pi bagi malum da community makhak da base rokan da makhoi na tawriba thong sidi very unfortunate very yam unfortunately lebak thingai oi habani aruga Manipur Police ta Manipur Police Commando da na ta Manipur Security da yori basi maitai maja khadana te masida Manipuri hari ba koi Manipur da lei ba mipung khudimang every community of Manipur se loina yori bani maramaduna target tori se target ama khatang da isolated tori se masidani yamna communal oi NSF ki approach is so communal heavy wafum lai se ado approach khatang na communal ori basi is NSF a communal student body habisisu mathang da I gentada lakchage da break macham lok break te yam thonjar ke penis women tan lebi मानो नुंगतगी चारिब मरु मरांग याव चिंजाक सिंग सियंग मसिन हक्चांगी पांगल अमदि लिवर सोहन बतना तना पुक नाबा एसिडिटी चाब तुमदबन चिंबा क्या नारक बिया इमाना पिरक हक्चांग थुकनब हिदाक लैरिसिदि लिप्स नमानब सिंग नुंगतिगी पार्टी सांगा चाद्रबदि सुक्या मग्याद्रब्रा अदुमन खंगद्र माले मसिना पुक नाब थिनबगी अवाब थोहन बयाय लिप्स नुंगतगी चाबना एसिडिटी चाब तुमदबा खोंग हाबा यातब फल अदुगा चाकसु लामले लिवर बु फरबदि पुंसिसु सुपर हिट ओइरे Welcome back. Adon neng berbisa Manung Huttna ni a 360-degree analysis of news and events with me Rajrong Thongma. Manung Huttna ngasi khanajar me basi NSF Naga Student Federation Nagaland da base tawba student body isina ngasi ayu pung taruk tagi matam kaktan indefinitely Manipur tagi tholokpa Meetei singna mapu oiba gari singda satok chasin da ban tawni habagi ngasi dagi khongjang che changchen ba hokre khoi su communal oiba wafam singse particularly community am khatang haijening da bane adu NSF na Hojipauta Kogi press release the boero, Pondoki Wapum sings it particularly Meetei Haiba community sit the target Tauroga, high river press release, Tokibina, Wapum Sito and Panjabata, Matangi question say, Adum Genta Lakjarage, Ngasai in Hijakiba, Kogi, NSF ki approach city, Heidi Moina press release talk matam the Meetei, Haidapale, Manipuri Haidi, Manipuri Harigati, Manipula Riba, Purukudimang Loy, Doribani, Adumokon Harris city, Meetei on honor Oiba, Gari sing the band Tony Habani, indefinitely the Sumatam Katana. Matang saya dah hangzeni si koi hoi Manipur ki naga tabo area dasu hari ba thoning daba tawok se thokpa hokre habidi gari gi che chang loksan ba so loksan bu mayam senapati district ta yaw hokre habini adubu NSF ki approach se communal oiba khatana tana hojik laiba question di NSF itself se koi communal oirabra habigi wang se ni kari habiningi koi student body amana student body se communal oiba student body ka se atum laiba jala Masih ayu buat tadi masih lereng itu mandi. Jadi mana tahu sih, tasnya Meetei sih mana komunal orang Manung dah action je terus petar kadi gari show kalau selalu hay tare. Meetei ya berurup sih mana pu bani kang dia, ini hat bani kang dia tahu bagi Manung buat sekarang punya abe kudung sahabat tu kang biaya. Ada nama si Meetei kaki potu natta bida kan aku mau pergi target dem hay tare. Dami anda target tahu budu pangak terkanda. Jadi mau nak kanjari sih mau Kara lai kata ba kara lagi tu Manung dah. Jadi mau nak kanjari sih na general people lagi sih pergi beli ada tarik je ya mana Meetei kata ni enthal lah ba. Itu natte Meetei kata natte. Jadi tarik je pergi Meetei ni ubi no ba. Pergi Manipuri ni ubi oh. Manipuri je usi yauri pergi merupos ko yauri hay tare. Yauri posi Manipuri ni urkanda. Manipuri tu orang tahu punya hendak sumberin kali not only Meetei dan natta hay tare. Meetei kata tahu tarik kadi. Kanagumba karan hay tare magi asau tu pada bangam hukda budigi mana kari gumba somun basi mun bakari gumba tholok pakanda ada khud thana rakta hay tare he na asauba mo tholok posi jai na khanjai hay tare lo si posi thok na ba moine su adi lai riba NSF na ju hay tare NSF na su kari gumba adu gumba khud thana khodna to bidu budo adu ne na phai na khanjai okay koi Meetei habigi mohta Manipuri da ona target tormagi ti phagani habni valley da tari mi sing si koi Meetei khatana te masida community loi suna lai rabani adro matang sai sida ina am bosco la sani ja koi mamang jagi 31st August ta koi bill hum pass to kre assembly na koi Manipur gi indigenous mayam se people se kannabgi da makta bill hum se pass to ki matam da hariba bill hum si anti tribal ni haidana kongjang mayam changchan ki madudagi horaga kogi Manipur se polarize hoina tribal and non tribal gi
hadi tongan tongan ba division ani thokpi mami su taba hokre madugi division tu henna chahonna bagi makha cha tharakpa kai hatare masi atopa thorang atopa step ama instrument ama nen khambi brahanda gi su khoi masen gi marakta amuka henna nungsina dana bagi damakta target se Meetei da sum toksalakpa adumai khambi bragari having masigi matang sida ai bu hai jaw haragadi we target se Manipuri da tarokta base Manipuri haragadi everyone will be affected but now they are targeting only Meetei so it means it will not affect all the people in Manipur it will affect only one particular community masigi matang sida ngasai gi taliba goal natraga objective se yaunaba gi damakta pambai se lairaktra kanda di ngasai gi moina thengnariba any loop oiro valley gi boiro natraga hill gi boiro masida moigi kaino se yauraktaba kanda hekta public pu shokdaba asmain tawse masi yamna laibak thibni aduga aina haijaning budi do you see any division polarization ubra is there polarization ILP gi say it's a very controversial issue so khoi ILP khata gi wana tabada after ILP hojik khoi Manipur se polarization amna uyen khan bi bra adugi polarization to he na polarize to no bi damakta sum makhal gi definitely masi masana tabne oirak patabne habdi ngasai gi target tawpa kan sida ngasai gi som akhoi marup mana haibi ki badumaina Manipuri da tawbo oiragadi amamna phagdaba adu hojik se only Meetei natraga mani hojik valley da tariba high ba port sina chumamba taragadi masi se ngrang akhoi gi respected advocate khaidem mani na so habikre masi se moi khang da bagi so aramba yai kayum ba khang da na tawamba oiragadi masi handok piraga democratic ki oiba port democratic ki khongjang sangsalaga ngasai gi lairiba civilian sing lairiba micham praja sing da soktaba ama pambai ama thibiraga di mi sing sidi disturb tawbidaba normal activities chathok chasin tawba ado aigi pandam se phangnaba ekta civil mayam sibu wahanba natraga aki khang tawan ba sidi mase chumdabra na khal ado ko student body amagi mutsugi ko Manipur university gi tribal student union gi so koi president am oina ko university si da lairi ba mahiro sing su tongan tongan ba community gi ngata ni sida pura ko Manipur khata gi Manipur mapan da gi mahiro sing mo yauduna tongan tongan ba community gi mi mayam like tami ba ko institute amani university amani mara madar masida lairi ba mayam sida susu makhal gi influence lakta ragadi tongan tongan ba ko tribal gi nama Meetei gi nama muslims gi nama habagi pura malani aduna sum makhal gi elements sing haitarene dividing elements sing se lahandan gi tamukta as a responsible president of Mutsu kari kari to we can be masi se aina khanjabda ngasai gi law enforcing agency aduga mathak thongba mihut sing asina moina yam hai singna ngasai gi aina ahamda panjakhiba system se chumthok patai aduga ngasai akhoi gi ambu oiro khutta akhoi gi power paisanba natraga aina tawba ngamme haibagi mawong se masi tokba masi tangai phatna masi changbra na khalle masi changakan da khaktang ngasai gi amaga thadanaba amaga nungsinaba se helakadra na ai swain thamge amaga hena nungsinar kra habagi thajabadi mami tari adu bata sengna masi karam na thabak to onthok to habni yam luri si wangang bata rhetorically it's so easy but thabak to onthok matam dadi it's so difficult many a times and most of the time hari thabak to onthok pajadi u de adu bai matang sida aina amu manjita laksaningi si khoi student khoi union lai me am si su not only NSF na so 7 days da reactor ise je NSF khatna te atop student body sing su khoi Manipuri orga su non Manipuri orga su khoi lai ri student body sing su yam thu na tare ne react to bhai tare hekta extreme ultimatum am phira maga si phangre to hayeng dagi si horani mai thar ne du taroni habi por me hek leise not only NSF Manipuri lai ri ba tongan ba tribal student union adigi non tribal student union lai ri me am se loina mag extremism hekta lapum tawi is extremism become a fashion or a habit in Manipur or northeast India kari happening khoi tawda yadra bo monga masum oi khraba jala sin habit oi khraba sin onta sengna malem gi honglak iba globalization gi chel sida
स्टेप खुदिंगमक से अवोनबा म पुरकम मतमदा सात्रगी रिवोल्यूशन हाइतारे स्टूडेंट मूवमेंट से यामना मथौ ताय हाइतारे चाइनीज रिवोल्यूशन क्यूबा रिवोल्यूशन मेक्सिको रिवोल्यूशंस अमेरिकन रिवोल्यूशन तोंगान तोंगानबा पृथ्वी की अवोनबा पुरइसिंग से छात्र सिंगना होंगखिबा ngakta nai tare we as a pressure group ai tare am su pressure group moi nai tare khunai ma da thogliba thodo was thok sing da koi gi koina pam liba some demand hai tare reasonable over demand khara government na pi dragadi sometime koi su institution movement khara dum tawbadi mathau tai tawdabu tawriba demand aduna not any community hai tare sokpadi ngasi fawda nothing we have never intervene to other community hai tare smain tawdana ngasai M2 as a pressure group amoina hesitation changsal lagasu like some other groups hai tare communal over feeling di kadung in the su tawdri tasengna state missionary makhakna tawba koi intervention makhakta Nagastan Federation na communal over feeling sagat pase chumde M2 na su against the NSF natragana against the Nagaland kaigumba matamda tawro oi haninga leite adubu tawdi tawroi tawdabu maroina mainly Nagastan Federation na Meetei gi miyoi sing community am khakda base tawkanda Naga inhabitant area da chatpa matamda athingba pirakpagi thong si amna fazade loina Nagaland gi state wangwa maroina Assam da Tripura da Nagaland da leiba Nagasing na power chatpa matamda Nagagi people sing I think mung piragadi madusu yamna henna am pick matter dagi complicated over issue mukha thoro halak pasui hai tare duna Nagastan Federation na thangjalali ba khongthang si M2 gi side dagi hando hanjaning hai tare okay hando ko mathok ta have ne du matang sai sita ko gi Manipur gi leiri pa student organization sing mayam si union mayam si hojik kari kari tawba mathok ta khan bi kari kari tawba ya hen khan bi keno tagi jenta tagi khangjagi in response to NSF yeng batari se mogi leiriba action nai tare mogi action jin yam kansalak batari gati akoi na madu kari defense to buya hadi akoi nu moida onjal laga ai khana ge chaina ge hana ge habi hum natti akoi na government pressure to gom darkar le government pressure to darkar le ji NSF na talib demand ji reasonable oibra oidabra sigi posigi government ma sigi reasonable obe point nam thangudabni some point khara ni ko aina example oi bijabni sida kari gum reasonable orgadi masi posi angthuk pigro reasonable oidab targadi masi some tawri ni koi Manipur organization laidibo sar organization jingna any demand hoji khoigi manchina haigibdu demand di khoi di kanu oiba area de khoi demand tawdi communal oiba area de khoi demand sinduk tawde ngasi bukta ko khoi suk ona su tawbu leiti aruga belly organization khuding mun su madu tormone thajade any chingi laidibo khara du tormone thajade laidibo posi masi gi pose tormone thajade aduga karigum masi tawrumba targasu hai tare tawrumba targasu government oina akanba safu je pira kanda government asigi posi demand piu akoi tang asupukta asupukki manung da khoi demand piu haibagi potama kainom da langwani aduna moina taliba posi madam suya sa da potama oibra ni khalli hai tare community rom da lakon ai ngasai mamang da panjai gibdo Manipuri oina tawbiyo demand se oi government oina pressure tawbiyo any community da laiba people jing da moina harassment pibigi mong to di yari ge di athu madam thandu piu asi kariguma osai haijabudu leiba posida tawdabnu phayen khan okay khoi public ta harass to bigro public ta wahat bigro haibani adubu anak sidi public ta so public ta divide tawraga particular public am khag hari Meitei hari ba community sida target torkani target si honor hai target tawgada basi ga mendani ga menda memorandum pisan gibani public ta khoi Meitei singda memorandum pi kibina te maramaduna masrida khoi responsible oi basi ga mensu oiri ga menasu matam chana masigi reply ma pifum thoi और एक्शन अमा लखत पिबम थोई अदुगा NSF की टारगेट सिदी ऑनरी हैबगी याम चावबा ममी सिमदी मयक सेन उबंगा मे ऑन द नोट ngasi ओनदी मन हुनगी थरमसे मतang स्वाद लेसन जरगे अदु ngasi gi discussion asida bosco manjet amadi jentra lengbir thona thormasi mapung phan gi tamakta opmak puthak chaba khonduk chari appreciate your joining मसिन ngasi manu hunagi thorong ngasi gi edition se karam tobi bagi khota khan bir payagani koi mail id di impacttvnews@gmail.com natraga khogi Facebook page www.facebook.com/impacttvmanipur da join tobiraga comment amadi feedback thabir payagani with that this is Rajrong Thamam signing out see you same time next time at prime time have a good night